खुरुमजरी ISTV की मणिपुरी पाउ मियंग ताबिरिबा पुमनमकपो तराम नोक्सरी हौजिक अहानबदा मरोइबा पाउसिंग अखोई मसेल हाटनबा पामदे इंगतपा पामी हाइना नुमिनिनी चथगदबा ट्राइबल कल्चरल फेस्टिवल हौदोकपगी थौरमदा चीफ मिनिस्टर ना फोंदोखरे कोइरेंगैदा बोम पोखाइबदा चेनाबा BSF अनि सिखिबा मिचम अहम सोखिबा थौदोकता चेनाबा प्रिपाक की मियोय अनि अमसुंग मखोइगा लोइनाबा मियोय अहम पुलिस ना फारे मियाम की चेक सिंथोकपदा मखाताना अथिंग पिरकलबदी पतिक मयाई लेबसिंग गवर्नमेंट की मथकता लेते हाइबदु थबकना उल्लगने हाइना कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर करम श्यामना हाइख्रे अमदे गो टू विलेज मिशन पाइखतुना मियामना हकथेंगना कानाबसिंग फंगना बहनरिङै चैरक्ता डिसेबल सर्टिफिकेट रिन्यू तौना बहनबदा थामंगा हेना चंगले हौजिक मपंगोइबा पाउ पिजरी मिनिस्ट्री ऑफ ट्राइबल अफेयर्स की मखादा ट्राइबल रिसर्च इंस्टीट्यूट TRI ना सिंधुना इंस्टीट्यूट असिगी ऑडिटोरियम दा निमित निनी चथगदबा एनुअल स्टेट लेवल ट्राइबल कल्चरल फेस्टिवल ngasiदगी हौख्रे चीफ गेस्ट ओइना सरुक याकिबा चीफ मिनिस्टर एन बिरेना अखोई मसेल हाटनबा पामदे इंगतपा पामी हाटनरगा कानबा पुरक्ते फोंदोख्रे थौरमदुदा ट्राइबल अफेयर्स एंड हिल्स की मिनिस्टर एन काइसी PHED मिनिस्टर एल दिखो MP थांगसो वाइते हिल एरियाज कमिटी की चेयरमैन टीटी हाउकिफ MLA अमदी ADC की लुचिंग कया सुसरुक याखी मणिपुर के सखंगलाबा चिंगनी फुरुप कुंथ्रा मरी की जगो इसा यावना तोंगान तोंगान बा थौरम कया पांगथोक्तुना अयंगबा सिंगी पुकनिंग चिंगसिनखे MP थांगसो बाइतेना लमदम असि इंगतप लैबा अमदी खुमांग चौसिनबा लमदम अमा ओहनसे हायरबदी फुरुप खुदिंगमकना खुनायगी दमक लोफम थोकपा थौदांग लौरबा मतमदा ओइगनी हाइखी मिनिस्टर काइसिना कल्चर अमदे आइडेंटिटी मांगख्रबदी फुरुप अदु मांगखिगनी हाइबा मियामना कावरोइदबनी लैकोल अमदा लै अमखक सातपदगिदी लै मखल सुना सातपने हेना फजबगुम मणिपुरदा कांगलुप मसिंग यामना खुंदाबने हेना फजहली खुंदामिनरिबा सिंग हेना नुंसी जानना लैमिनबना अफबा स्टेट अमा ओहनगनी हाइखी चीफ मिनिस्टर एन बिरेना कैबुल लमजाउदा लुपा करोड़ मरफुद्रा चांगला हेरिटेज पार्क सागनबा सेंटर थाख्रे पार्क असिदा स्टेट असिगी तोंगान तोंगान बा फुरुप सिंगी हेरिटेज इंस्ट्रक्टर थमदुना चहिगी पांगथोकलिबा मणिपुर संगाई फेस्टिवल गी लेंग्द्राबा मफम अमा ओइगनी हौखिबा चही अमदगी येंगबदा मणिपुरदा खेनबा कया उबा फंगनी लैरिबा खोंगजल असि हंथदना बहनगनी मरक असिदा कनागुंबा खरना अयत अपन पिनना बहनबा यावदबा नते पुमनमक असि थेंगनबदा मियामगी मतेंग संगी गवर्नमेंट असिना पांगथोकलिबा थबक थरम सिंग ह्यूमन सर्विस दा युमफम ओइबनी मियामबो अवा अना अमदी लैता लाइरादगी कोहन्नबा मखाताना थबक कया पांगथोकखिगनी हाखि ट्राइबल कम्युनिटीज कुंथ्रामरी मिदिबाइटिस और मिदिबांगल लाइव सिंगी लोइना मोगी साइड कुंथ्रा मा तरुसी खान्थो का मोगी ट्रेडिशनल वे युम सारा थमगा सारा फेस्टिवल चतुर वे पुलम वे सेक्टर को ओगे पुन्ना डोमिनल वे वकल अमकन सागले मरुवे ऑर्डिनरी कमेंट ओरे सिंगी डिसीजन जनरल तो होया तोरा अदुमगा रिव्यू तो एनी function to is to discuss with the state government, to bring to the knowledge of the state government, so that we can jointly organize the better way, meaningfully, cultural festival to be Nushinaba, कोइरेंगैदा बोम पोखाई हंदुना BSF अनि सिखिबा मिजम अहम सोखिबा थौदोक्ता सेनाबा प्रिपाक की मियोय अनि अमसोंग मखोइगा लोइनाबा मियोय अहम पुलिस ना फारे इम्फाल वेस्ट पुलिस हेडक्वार्टर्स के कॉन्फ्रेंस हॉल पांगथोक पाउगी मिफम अमदा DGP LM खौतेना थौदोक असिगा मरी लेना फगलबा मियोय अनि दुदी थौदाम सुरेश सही कुंतरेट अपोक तोंबा लैसांगथेम थौदाम ममांग लेकाय अमसोंग थौदाम अबोय सही कुंथ्रा इबोमचा लैसांगथेम थौदाम ममांग लेकाय दगिनी हौजिना मंत्री पुखरी चुंबई थोंगदा लैबनी थबक अदु पांगथोकनबा हनबदा मखोय अनिना लोइना खिबा मियोय अहम अदुदी थोकसोम रंजित सही यांखै निपाल अपोक लैखिद्रबा याइमा लांगोल टाइप 2 थोकसोम ओंगी थरोंगोबी लैमा सही यांखै मंगा मपुरोबे रंजित अमसोंग इरोम ओंबी कुमुदिनी सही हुमफु मपुरोबे लैखिद्रबा इबो याइमा सामुसंग लाइरंबी लेरक्तगिनी हाइरे
DG na makhatana bompokai khiba thokdok asiga mari lenana Haingang Police Station case ama register tawduna Imphal East West amasung Thawal District ki singnaba mafam singda paksana thiba humbagi thabak chathaki akaknaba paw ama phangbadagi ngarang ayuk pung mapalom taba matamda Thaudam Suresh mayumdagi fagatki mahak pripaki irei kauba amagi makhada thabak tawi haiba khangba ngamki Thasigi nipanda iraina khangalakpadagi mahak Thawal College Road satlaga sakhangdaba anina amuba serang khawda hablakpa ID amalawrakhi mafamdudagi mahakna Tata Magic ta sajamai fawba laklaba matung Activa da lakhiba aboiga loinana Mantri Pukri da lakminakhi loinana makhoi ani Langolda leiba Tharongobi gi yumda laikhi Mathangi numit me mapanda makhoi ani khongampal lomda satki mafamdudagi koirengai da halaklaga iraina tharakpa isan kauba nupi amaga unakhi Nupi aduga aboigana BSF get mana koirengai da ID adu thamki Sureshna CMC hajin phamda lehawi Nupi aduna khongampal lomda satkhraga makhoi ani na Mantri Pukri romda laklaba matung remote control season aduna avoina ID adu pokhai hankibani hairi Thawdok asiga mari lenana thiba humbagi thabak makhatana chathari atai loinaba singsu phanana ba honari haiki amaromda akaknaba paw oma phangbadagi ngarang numidang wairam thangkapat mapalda thiba humbagi bi thabak chathabada kangabam Roshan kauba Pripak Pro gi thabak tawba mioi ama ID ga konana fare mangondagi circuit ahum battery manga wire cave ama ngobama sugi remote control ama C4 gi cake ama carbon taruk phangle hairi bom pokhaibada chenaba sing phanana ba honabada miyamna cooperation PBU haiki haiba yai Simanung sidai koina masigi bomb blast ke case koina solve to bangami koina very specific intelligent input ama phangbadagi Thaudam Suresh alias Khamba alias Inunganba alias Nganthoi Singh suspected to be involved haiba paw phangbadagi koina raid chathagi aduda koina pick up tohi magi disclosure matung ina lead se thak phangaga very fast police action je koina paikhalaga phajana closely monitor toga paikhat matung le koina mi mari plus tobalda gi pick up toba initial aduga Suresh hai baduga mi manga se total se koina 24 hours manungda masi case ga chenaba makhei se koina pick up toba ngami Miyam ge cheng ching thokpada makhatana athingba piraklabadi matik mayai leibesing government ki mathakta laite haibadu thabak na utlakani haina Consumer Affairs Food and Public Distribution Minister Karam Shyamna haikre sangai pro amadi koirengai da leiba godown gi National Food Security Act ki makhada miyam da phangangada ba cheng ching thokpada athingba pi haibagi matangda ISTB na minister ga akhanana unabada miyam gi hak manghanna ba paleba government asida hiram amata da tawroi athingba kaya leirabasu godown gi seng miyam da phangana ba sing thokle Makhatana athingba piraklabadi government amalai haibadu thabakna chapchana utkani haiki si mioi khara khakla aga side khara da disturb tawgi port ma khakti tai sarkar ne na sakti leibra moina leibra haibadu gi chapchaba adi keno ma lagani si handokra kati handokre na tragadi yama thuba matamna adum phaba punba khara adum soina lagani sarkar da ge na sakti leibdi leite government se koi sai nau ngaktani na khara duk yengba khotba adi humanity ground khara adu yengna boyawani government gi mathakta moina leige dudi yabna te khoi tobom thoba dum tawgani tawju tawri Chief Minister N. Biren Lusingba Sarkar Asina Praja Singa Sarkar gi marakta hakthengna unaduna miyamna thengnariba khudong sadaba amadi makhoigi award apa sing mention naba official singna miyam gi thongal da leptuna mateng pangnana bagi damak chatkhiba megi tang amada hogdokhiba go to village mission mai pakna paikhalak labasu disabled certificate renew tawna ba khotna bada official singna thausa dabadagi thamanga helaba fawba renew tawba losin bidre miyam gi numita Chief Minister ga unaru pada social welfare officer singna pirakhiba Thazaba thabak ta onthok tre masagi tha omlam surak padagi spinal cord phunki badagi lengba otpa ngamdana leirakpa to makhala kai dagi athokpam parsuram amadi nirmala anigi machanupa Indra Kumar masagi chahi kunithoi suraklaba fawba disable ama oibagi chakthung amata phangdri AAY gi certificate paiba mahaki imungda jala scheme yauna sarkarna paikhatpa scheme kaya gi kanaba phangdri hiram sida report ama
लिसिंग मग समापन मौद्रा निपान पोखिबा इंद्र कुमार महा करम सहीदा सोशल वेलफेयर डिपार्टमेंट ने पीबा डिसेबल कार्ड असी फंखी कार्ड असी फंगनब होटनबदा कयाम वाखी अमदी कार्ड असी फंग मतुंग करी कानब फंखी लोइनाना कानब फंग लाकपना सर्टिफिकेट असी रिन्यू तो हरकपदगी अपोकपि ममा निर्मलाना हौजिक करी बायोनारी हाइबगी मतंग मखातन फुंदरकी सर्टिफिकेट तो रिन्यू तौथोपियो हारगा अदुम हौजिक फावो फंगद्री सेमगी मनाकता उन्नबदा चप्पदुदा तौबिरानी खल्लगा आइना चप्पदुदा माजे सावरा चक्की माना सावरिदो आई इसादुगी मनाकतुदा चंगगा नंगिदे नुपारा नुपीरा नुंगाइतेने ए नंग सिसि नंगी कानानाबा मयाम अमा लई हायदना माना खितंग इसादुगी मनाकतुदा चंगगा तंग असावबदो उत्तबिदा इसादुगी मनाकता चंगमगदी आइगी वाखनसिदा तंग नुंगाइजगदबदुदा इसादो असीबदों अमु पायरगा थांगतोले अरे हाइबदी कितंगदसु मागी कितंग कइनो साथुम कितंगदसु लुपा 10 दो ओरसु 10 दो ओरसु फंगबम थोक्तबराबा डॉक्टर नबचंदा दो मोंदा येंगबा याबा येंगे सानाबा लंफेन पूरे कोइनोजु एक्सरसाइज पुई अदु ngमक्त्रे लो संगम अहम लेरमे संगम अहम दुजु योनना लोय पैसा चंगरेदना अदुदगी चंगिबदुदगी आई मसिमनाव अनि जे लाइक तमंगम गिद्रेबा अमना क्लास 9 दगी मीना थबक सुबो ओइना चलो हाइदना आई इचाजिगी सिमा सुम लेरमिना मपाना तंग सुरगा मेन मंगमक्त्रबनिना चेनाइदा थारेबा चेनाइ थार मयामगी मतु इना लगा थबक सुबो चलले पैसा हुन मंगमक्त्रबनिना मनाव पाजु लाइतम मतु अल्ले अदु मतम मतंगी थबक सुबो चेक सुबो चलले मनाव पाजु गम्मी गई होनगे हाइदना इसाजे मतुना सोंदगे कन्न दुप सादना फी सादना आई गम्मी गई होनरगा आई गईने सिप आइना खले वाथ वासलानि बुब फुमगा थमगा इसाजिगा थ सिमिनगी नि खले वखन हौजिक चीफ मिनिस्टर ना सिंग चलू नत्रगना खुंगंग चलू हाइदुना निंग थुंगनदना लेरिबा मयाम पहनबुद ऑफिशियल क्या पुदुना मयाम की तंगाई फदब साक्थुंग पीननब होनरी अदबु इफानगी पंगलाप लातबा खेत्रीगांव ग्राम पंचायत की मनुंग लेब इंद्र कुमार द करी मतेंग पीगदरिबनो करी मतेंग फंगकदरिबनो हाइना इमुंग मनुंग हंगलिबा असि चीफ मिनिस्टर ना अमदी सोशल वेलफेयर डिपार्टमेंट करम निमित्त पाखम पीगदरिबनो हाइबसि यामना असब वहंग अमो ओइना लेरि जीवन कोनसंगु लेना पाउदम जरिबा निंगथखन छना जाव मितै टॉप मखा लेकाय ISTV News. Citizens Amendment Bill lising ani tara taruk Manipur da susan adana ba Manipur lengak na lep kadabani haina MSU na dabi tawkre ngasi MSU headquarters da pangthokiba union asigi thaupuba mihut singyauna paumi singa unabada union asigi president Manjit Sarang themna bill asi awang nongpok lamdam gi state singda chana hanaba kendra sarkar na kari leibage haina hanglakli ba asigi matangda awang nongpok state singi tongan ba students body singi mihut singyawba joint parliamentary committee gi mifam tang tara amasung tara mathoida Guwahati da pangthoklaba matung hayeng bill asigi mayokta chauba protest ama Guwahati gi state museum manakta pangthoknabasu sem sare masida Manipur gi oina nupa nupi punna volunteer kuntra saru yaruna bagi ngasi Imphal thadokre haiki mahakna makhata raduna bill asina awang nongpokta leiriba yelhau misingda chauba chaitheng ama pigadawri maru oina Bharat ka yumthangna balaibak Myanmar Nepal amadi Bangladesh tagi hauji migrant oina leiriba sing Bharat ki citizens ohenna bagi lawrak diba firap asina awang nongpok lamdam singbu migrant singi thampham dustbin ama onthokadawri haiki bill asigi mayokta sangsilakpa khongjang oina lagliba megi tangkun mathoida awang nongpok state pumbada matam amata da punna protest tawnabasu sem sare phongdokhi nakalamarom bill asi satna danaba Meghalaya sarkar na lawkiba firap adugumna Manipur lengak na su bill asi satna danaba honagadabani bill asi satna danaba honabada tongan ba civil society organization sing punna leina khongjang jangsin minanaba matam yaure phibam asida lengak asina su bill asigi mayokta leptuna satna danaba honadaba taragadi MSU na tongan ba makhal makha kayagi khongjang jangsinna ba sem sare phongdokhi MSU na su hairiba citizen amendment bill asi yamna strongly opposed to golona na makhal makha kayagi ba dugumba khongjang sing jangsinna ba sem saraga leiri golona tang kuma thoida wang nongpok ki leiri ba tom state sing jangsin ga da ba sida su MSU na achauba active role part ma lawra kanda masi
citizen amendment bill asi masi strongly opposed to bodum vegetation tangzel lagani loina na makatan tongan ba civil khunai gi miyam singna hariba citizen amendment bill asi mak khanna na ba aduga masi strongly opposed to mathau tai aduga manipur lengang asu hariba citizen amendment bill asi matang da masi central government da chap chap fi ka thamakan masi opposed to mathau tai masi thamjaning Bihar dagi Imphal tamna direct lakpa bus anida je chang sudana tongduna lakpa non local humpudra manga JCILPS na phagat lei hiram sigi matang danga si pawmisinga unaba amada JCILPS ki office da pangthokre MSU MSF amadi JCILPS ki thopuba sing yauna pangthoki ba pawmisinga unaba aduda executive member Jitendra Ningombana haiba bus ani asi khabam lamkai nupi marup amadi social development subcommittee chumbrei thongna khabam lamkai da check toba matamda thengna khibani loina natungda JCILPS ta pau pirakpadagi khangmangam khibani mahakna makhata raduna nupi angang yauna myoi humbudra manga du tongan tongan bus anida Imphal tamna pusilakhibani bus ki mapusing adusu Bihar dagi ngaktani hairi mamangda amungta thokidaba mawongda nupi angang yauna pusilakpa asi kanagumba gang group amana chatharabra haibagi jingnaba laire myoi sing asida hangbada makoi sing asi more amadi Churachandpur da chatkadabani haibasu khangmangam le thawong asina kana singna human trafficking chatharabra haibagi achauba singnaba leire hiramasida Manipur sarkar na su athuba matamda yang sangduna Manipur da inner line permit chatna hanbagi tangai fadaba leire Jairak sida tongan tongan ba laikai gi maira paibi club amadi satra naharol singna su mikup na hom singna leiduna yelaumi singbu kannab hanabada chauba thodang lauhaningi haiki ngasi miyoi humbudra manga pusilakpada chenari ba bus ani asi matam pumbagi oina chen bathingjin baga loinana phagat miyoi humbudra manga asi Manipur police ta sinakragani haiki tam khargi madung dadi sung soidana masi akoi awa phamna tarani yamna section bigedaba mana laiba kangbu singse human trafficking soina tobu ngani aduna atop toba foreign mafum chalaga organ transfer tobu khotba adugum soidin singnagani aduna Manipur sarkar na Manipur government na sigumba akoi geng kubu sung soidana le base JCILPS na yam singnare aduna masi yangsin binana JCILP ki amadi कोई लेकाई की हाइदारे मणिपुर मियाम की मुझ सिंजरगा JCILPS ना मणिपुर गवर्नमेंट की पुंगनिंग सिंजरी Tengnopal district ki manung sana laiba Imphal more lambi ki matai de khundari ba sibong kudeng tabi khul awat apa kayana big thale sarkar gi mari le na besing na yang sinbina ba khul adu CFCH pacho komna phangdorak le mahakna makhatara duna lising ma satrat marfudra nipal da ningthau palinge matam dagi khunda duna lerak laba riba khula sidanga si phawba sarkar gi maikai dagi analayang sang thambidri thaknana ba afaba ising phangandri amadi afaba mahi tampham sang laitre Lising masamapan marfuda khul aduda sarkar gi LP school amakhak thamlamba adusu table chokri fawa laitre oza ahumna mairoi sing larik takpi bagi thabakti sathari Yumnak marfudra mangaram khundaba khulasida atuba matamda sarkar na junior high school ma thambiyu kilometer taret muksalaga ising sokpa chaliba asi su sarkar na miyang sangbiyu ana ayak yaropa matamda layang sang laitabana awaba kaya mayok nariba asi mafam aduda primary health center ama thambirabadi khudong sadaba kaya mayok nariba asi kok pangamgani amaromda Chief Minister N Birenal Singh sarkar asina khungang chasi haiba program school khulasida pangthok pibagi damag Chief Minister bu thakatpa phongdokhi Tatana I khungi nakana sida gari accident hui matam sida koi khungi club sing na chatlaga ma khoi thangdok thagin tawi mori da puba kadai da puba sum tawi aduna khun sida PhD center amali batarbadi masi first aid ke damakta khungang gi su nataraga chali ba missing gi damak su yam khudong chabu oigani asina maram oidana khun sida doctor khana sang machawatang de pibirabdi haibsi government da request tawjabadi Railway ki thabak suba Bharatiya Infra Private Limited ki General Manager oiba miyoi ama ngarang ayuk nungba dagi kilometer kunmanga rom chingthak takaraga laiba thingau khullagi phakre hairi nungba police na officer adu kannabagi thabak lokhat khre karamba group na phabano haibadu haujik makidi chapchana khangba ngamdre haujik marak thana break amatang lojari Ogo Quick zone gidi tata college di mamal suma phang kuding chamane yo suma ngaro pista salabni na do suma takta superlink footing ge offer me amum piri sidi tas electric rang no sin bagum na yo tisin ya dudi sana gi mohut yang na sin ya India gi ahanba national award di government of India na piba silver dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an
distributor amadi akupa marol loktak industry industrial state takiel da contact tobiu Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Enjoy comprehensive concept school Sanagro. Kayo Kanano? Kayo Kayo Masipum na. Noy lebedi gari han maga tong mangam drone. Hula laga tong ni khali ba namai doi kai dro. Senbun puthoga lebedi ngam dra. Senbun puthok tana leiba ngam drasu Imphal Finance ta salo. Ai jo han ba lei ngam tana Imphal Finance ta gi loan ne lori. Imphal Finance na longmu manung de gari loan lobu ya bu tong cha bu pijeri. Adom na pam ma khali gari mak lobu be ya. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu Eprhagi GSTR 3B return file tawbagi aroiba numiti lakliba May kitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Admission started for BSc Nursing and GNM in leading hospitals like Yashoda Hospital, Care Hospital, Vijaya College of Nursing at Hyderabad. Eligibility for BSc Nursing, 55% in Science in +2, for GNM above 50% in any subject in +2. Contact immediately Green Healthcare Solutions, mobile number 09544 299 111. Break itungda taram na oksari makataba pauda Zatkiba tang taruki numidang pung tararom taba matamda Bisnupur district amadi Kaksing district anigi phaunariba Manipur tural mathakta saba wangu thong hairaga khangnaba Valley Bridge asida tata gari ama lanthokpada turela tasin khraba matung ngasi phauba marilinabe singna thabak amata paikhatabadagi turelgi nagyata leiriba miyamda chauna awaba mayoknare lamdam adomgi miyoi singna thong asi tatkiba nimitki mathangi nimita kumbi kendra amadi sugunu kendragi MLA anina hakthengnana yangsin khibada athuba matamda thong asi amu hanna semba hol lagani haina miyam da thajaba piram labasu hauzik phawba thabak amata paikhalaktre haire thong asi lanthok mahai masing tamba chaliba mahairoi singda chu chauna akaiba pire awaba kaya asi yengbiduna kendra anigi MLA amadi mari leinaba singna athuba matamda thong asi semjin biu phongdorakli Manipur Science and Technology Council, Mastec, Imphal Nailit, SDFM, MAPS, MASCA, and Jenimna Sindunangasi, Akam Patalaiba, National Institute of Electronics and Information Technology da, Nimit Mangani Subna Satagada Science Meet Lisingani Taranipal Hogdokre. Hogdokpagi Ramda, Science and Technology Commissioner T. Pamay, Nailit ki Executive Director T.S. Prameshwar Amadi, Manipur Science and Technology Council ki Director T.S. Surendranath Namaru Ibamyoy Sing Oina Saruyaki. Science Talent Exhibition Stall Sing Utkiba Taramaduda Science Knowledge Exchange Program Amasu Expert Singa Interaction Sutaunaki Science and Technology Commissioner T. Pamaina Lakadariba Mirolna Scientific Knowledge na Human Problem Dagi Hauduna Human Comfort Yauna Dariba Problem Sing Loisina Bahonabada Science and Technology Mateng Yahon Bangam Nanaba Science Meet Hena Pangtok Pagitangai Fadabalai Haiki Nauriba Satra Satri Sing say Scientific books found Scientific books are highly exciting, highly captivating and motivating and inspiring. Bisnupur District SP Jogasan Dragi Mijang Makada Chauba Police Team Amana ngasi ayuk Sendra Singkhongda combing operation sa Thakre Sahi Taramangadagi Angkai Phabogi Manungda Laiba Mioy Sing Amamam to oina verification sa Thaki Masagi Saktak se yaudaba Mioy Manga Makata na verification gidamak Moirang Police Station da Sinakre Meghalaya ke Higher Secondary School Living Certificate Examination Lisingani Taranipal da Commerce Stream da First Position Tarakkrabi Kangpokpi District Headquarters tagi Paumelun Henry Guite amadi Nangjakim Guitegi ani suba machanupi Chongdainem Guitena Chartered Accountant oiba habasi mahaki angang oiringai degi hauna khanjarakpa amani
Songdainem Guitena Handa Kama Stream da first position lakpa si nungai ba poi mahakna angang oringai dagi ningjarakpa adu thungan mangamlagani haiba thajaba phawi masida state government na su miyang thamaningi haina Songdainem Guitegi apokpa Paumelon Henry Guitena phongdorakle Ima Panthoibi Sana Kaitel Lupki Tare Subam Apokomon Thauram ngasi Manipur Press Club ta pangthokre Thauram aduda IMC gi Mayor L Lokesor IMC gi Bazar Committee gi Chairperson L Tombi Devi Laumi Sinmi Apunba Lupki President M Churamani Ima Panthoibi Sana Kaitel Lupki President N Ibemal Devi amadi Kaitel Pambi Ima Ibel Kaya saruk yaki Thauram gi sarugama oina Women Bander Singi Thoidok Hendok Pas Post ke lamda amadi Lairik Lai Sugi lamda Haithoi Sing Thoiba Maza Masu Singda Kodol Pot Piduna Ikai Khumnaba Utki Mayor Lokesona matampumna magta Kaitel Pamlibi Ima Ibel Singna Kaitel asi Luna na Thambiyu Niyom Chumna Potpham Phambina Bawa Phongdok Pagaloina na Ain Kaina Phambadi Yaroi Haiki Ayuk pung tarit pau phamba gin dangina pung nipan raide howa maina duga marak sidadi koigi street vendor phamba gi aya belaite asi matam gi am sina enforcement center ga drive towe duga asida government gi side gi mokoigi mafam ama sinba ngamdri baudi akoi driver se dum chathagini BJYM Manipur Pradesh amadi Thobal district na sinduna atalira de Thauram Thobal Bazar da laiba Al Basanta ki yumna pangthokre Thauram aduda BJP Manipur Pradesh ki wangangloi CH Bijoy State Secretary L Tes Kumar BJYM Manipur Pradesh ki President P Somorjit Thobal district ki President L Debensu saruk yaki Nupi angang da sathaba miot minegi mayokta awareness miam da pokjel poba am tumpok maite ki khongsat ukrul da yaukre mahaki campaign asi April 16 tagi haukibani ukrul gi tongan ma mafam da satlaba matung ukrul police station dagi makhata na amuk lamthakre Angang singna awa ana kudong tiba taraba matamda mateng pangba ngamdana ba Kaksing District Police amasong Kaksing Lamkhaida leba child line Thobal gi sub center na punna sinduna Kaksing District ki tongan ma mafam singda child line gi boarding amasong poster campaign district asigi SP Victoria Yangkhom na hudokre thoramadu da child line sub center Kaksing gi director KS Tompok DSP commando yumnam Premji Susaruk yaki SP Kaksing Victoria na campaign asi Kaksing District ki police station tarukta chathagani poster ta iriba Warol Singh miyam na ningthina pabiraga angang singna awaba tarakpa matamda mating pangbiyu haiki atoba akoigi taruk police station tarukta child line gi poster sing thelaga child line campaign hauzare aduga hairiba poster sing si public singna ningthina yengbiraga pabiraga any angang distress ta leiba angang singi paw bibiraktuna angang sing mating pangbiyu hainai district police mai kai gi haizari Nongpok Lengak Apunba Nupi Lup ki Ahom Suba Foundation Day ngasi Wangkai Puja Lampak ta pangthokre Thauramadu Lup asigi President Y Mema Laima Amkil gi President P H Sakhi Laima Just Peace Foundation gi Managing Trustee K H Anandi Manipur College ki Professor L Brozen amadi Laima Kol gi President Amritana Maru Oiba Mithunglen Singh Oiki NGO Karana Fund Pangjaga Labor Department amadi Chairperson Mingsathina Bahanda Khona Bayarok Pasiyam na Laibak Thibani Haina Manipur Skill Development Training Provider Union gi Executive Member Y Mirabai na Phongdokre Manipur Press Club ta pangthokiba pangmisinga unaba amada mahakna lever amadi NGO singpunna hingminasi kharakhak hingnaba aduga taibuna sina bahotnabadi tawgum si phongdokhi Koirangai da laiba ipumapan suba BSF ke manakta bom pokai hankiba thawong yaningda pa phongtok tuna luang sangbam apunba maira pai bilupna luang sangbam mamang lekai da laiba luang pokpakai thel da wakat mifam chathakre wakat mifam aduda saruk yakiba singna mirakta bom pokai hanba chumbanate haiba kholau sing lauki wakat mifam aduda saruk yakiba thawdok tu da soktuna namaka khrabi mangsata bam prem latagi apok pisana tombina nongmagi chara talibi machanupi da awaba piba asi nungaite haina akanba mawongda yaningda ba phongdok Hangang Kendra Maira Paibi upon Malup ki President Waikom Bormani Nasu Thawong adubu yaning da bapongdok pagaloina na matungda amukhan na tawbigano haiki Sigumba hural lonada natraga akoigi nongmai bomna misam praja laiba mafamda asigumba tawrakpa asidi misam praja singna yaba ngamde amadi pende
Sagolmangda District Hospital Sadrabadi Kungang Chalo Haiba Misanda Panchayat ki mihusing sak utpangamloi haina Uyumpok Gram Panchayat ki Pradhan Thangjam Inaungsana Phongdokre Manipur Press Club ta pangthokkiba paumisinga unaba amada inaungsana makataraduna Khundrakpam Kendra gi manungda laiba Jilla Parishad member ani ward member yankai tarukna hospital asi hongdokkibada yaba ngamloi amo hanna hanagi maphamda hongjillaktrabadi hauzik Kungang chasi haiduna changsiliba mission asida local body singi mihusing miyam mangda yawba ngamloi Kendra gi miyam na hospital gi wafam hanglakpada khumnaba pakhom pinanaba sarkarna thumba matamda sinbiyu haike program Manipur gi yam phajaba koi gi wanda masi lakpa kanda khungang chatpasi akoi khungdong chatpasi da akoi je changba ngamdre tasengna district hospital sabasi da nakoi na tumin leisal lerga kai gi Manipur gi development sida akoi na thawai yakdrim no masi noi tumin lei kai no haibna singda koji miyam gi yenga ga akoi taseng thang singda si media thongda koi district hospital si hairiba mafam masida hongbidana koi hana 2011 da ure uyung tangkraba dumlaba mafam masida CM amadi honorable concerned minister health na manna khandabirga sawamang sida district hospital si sabiu haiba si media thongda thamsari Jairak sida Sagolmangdagi District Hospital hongdoknabagi thaurang lokhalakpagi matangda Khurai lamlongda leba Sangit Kala Sangamda nomagi oiba leaders meet pangthokre JSC against the unnatural shifting of District Hospital JSC Women Front Sagolmang amadi Kuki NP cycle na punna sinduna pangthokiba thawra maduda JSC gi advisor M Kumar Zit Kuki NP cycle gi president Saimang Lofo coordinating body Khurai gi advisor S Budhi Apunba Nupi Lup Khurai gi vice president RK Lebak Tombi Khurai Apunba Pana Lup ki ke sarat amadi JSC Women Front ki convener L Memthoi Bisu Saruk Yaki Issue of unnatural shifting of District Hospital Imphal East from Sagolmang by Manipur government haiba timda pangthokiba tharo maduda Manipur gi tongan ba Imalup club amadi civil society organization kaya gi mihut sing saruk yaki Mifamaduna Sagolmangdagi District Hospital hongkibagi firab handoktrabadi thasigi tara humdoidagi asigi mifamna saruk yakiba lup singa kosamnaduna miyamgi akanba ihogjang sinaba warep lawkre Miyamgi kholau ikai khumnabaka loinana khungang amadi singmi tami nungsinabadi khudakta Sagolmangda District Hospital sagani hairiba wafam lauthokadabani government ki thaurang rajniti gi lautunabani rajniti gi lautunabada misam miyamda awa piba yaroi hairi Manipur University ki Professor Singlan Maisnamna District Hospital gi issue singa sidi Manipur gi issue alagle Mamangi lengakta MLA Oramba local MLA su hospital sanana ba khongjang yangmandaba nang asidi rajniti gi sayet na ba malibani leibak ki maikai dagi su maikai asomda tariba tongan ba furup singi yenglaga sab saba firep adu leptuna hospital asi hongdokta na ba khotna biu lengak asigi phajakraba image adu issue asina maram oiduna manghaning de haiki Segi hospital issue se Sagolmang kaki matamamada koi mayamadi Sagolmang kaki voice ne Sagolmang kaki koi magi wakat ni na kalamado ngasi di issue jina maram oidana ngasi di Sagolmang dagi hospital bomba yaro hai se ngasi di masi Manipur issue ere sarkar ki hojik yang kana focus to disi sing da salu kungang da salu hai se masi asong mission mo ne chanchal se tasengna masi mai pahan ge haidar boidi aina ai market gi tawjani ba apil di hosiki wadati Sagolmang chalu hai jani Lilong Sajing Karamda Laiba Lining Thonong Saba Harabagi Thoramga Mari Lena Ngasi Impal Tural da Hyang Tanakre Thoram Aduda Works Minister TS Biswajit Consumer Affairs Minister Karam Shamsu Saruk Yaki Lining Thau Pana Amadi Lairembi Pana Anina Hyang Tanaki Minister Biswajit at Lai Haraba Besi Ekwagi Nat ki Sabi Ama Oirambana Tungi Mirol gi Damak Yokatuna Thamba Tangai Fade Haiki Kharam Khaidi akoina phangba ngambase masi scientifically kana gumana masi lanba chumba aduna tonganba ne adu bai khoi tungda lakadaba angang singta akoina masi gumba pose project tawiraga inherit tawire har kanda akoina thamam bai base akoi di tawdaba yadaba pot amani Minister Karam Shamna Lai Haraubana Chingmi Tamigi Mari Khanghanduna Hena Nungsi Sanaba Purakpada Chauba Thaudang Lauri Phongdoki Thorom pangtokna lakpasna akoi ipa ipu natki culture gi aduga tradition gi oiba potsing si ngaktana thambada chauba mateng ama koida oiba adugi mathakta akoi singmi tami adi nungsi sanana lairei haibagi itihas ama masina uthokpa
भारत सरकार की ज्वाइंट सेक्रेटरी ने थोकिबा ऑर्डर अमगी मतुंग इना मणिपुर हाई कोर्ट की चीफ जस्टिस धर्मालिंगम सुधाकर ना ओइरगनी हाइरे सुधाकर हौजे हौजे जम्मू एंड कश्मीर हाई कोर्ट ता जज ओइना लैबनी हाइरे तमेंगलोंग की सिविल सोसाइटी ऑर्गेनाइजेशन सिंगना डिस्ट्रिक्ट असगी एरिया दा थाउ थीबा यानिंग दे हाइरे ऑयल इंडिया लिमिटेड की कांगबुना सर्वे तौननबगी अवेयरनेस प्रोग्राम अमा डीसी ऑफिस तमेंगलोंग की कॉन्फ्रेंस हॉल पांगथोखरे थौरमदुदा डीसी आर्मस्ट्रांग पामे एसपी बी गोलनमांगसु सरुक याखे सिविल सोसाइटी ऑर्गेनाइजेशन सिंगी लुसिंगब सिंगना डीसी ऑफिस की ममांगदा यानिंगदबगी खोंगजंग जंगसिनबगा लोइनना डीसी की खुथांगदा कॉमर्स एंड इंडस्ट्रीज मिनिस्टर दा मेमोरेंडम अमा पिसिनखी मेमोरेंडम अदुदा येलाउमी सिंगना खुंदाबा मफमदा मखल अमतगी थाउ थीबा यानिंगदे ऑयल थीबगा मरी लेनाबा थबक खुदिंगमक खुदकता लेपकदबनी हाइरे मियाम के खोंजंग अदु येंगलगा डिस्ट्रिक्ट एडमिनिस्ट्रेशन ना अकनबा ngaksen gi thabak lokhatke Loktak Development Authority na Loktak manghangadore haina or Loktak Lake Areas Fishermen Union Manipur na maral sirakle ngasi Manipur Press Club ta pangthokiba paumisinga unabada union asigi president oinam rajena LDA na Loktak kanbagi mingda modhanbagi thabak jathari part asibu modhanbagi khwaidagi achauba thaudang lauriba turel singi matangda karigumba thabak amata pangthoktre Loktak की अकोइबदा लंबी सेंबदा अमदी लोकताक मयाइदा लंबी सेंबदा तुमिना येंगदुना लैरी अदुमकपु मिसम मियाम नंगा फाननबा फुमसंग साबददी मणिपुर लोकताक प्रोटेक्शन एक्ट 2006 की मखादा फुमसंग सिंग मई थबना सिंगबगी थवोंग चथरी Loktak की अकोइबदा खुंदाबा युम लिसिंग मचहुम निफुरोम लौथोकननबा थौरांग तौरकली मिसम मियाम वहनबा होनबा अमदी लोकताक की खल मंगनबा होनबा एलडीए दा लोकताक ngangnabagi अमदी कन्ननबगी थौदांग सिनरबदी पाट असि मांखरगनी हाइखि ngak senamidam makhoi de loktak je sinadana dam loktak development authority ki thabak se koi amu khan makha ta loktak ka to ningde aduna makhoi si lokhok piu aduga makhoi seasonary ba second asbaga manaba the Manipur Loktak production ek hai base repeal to view aduga praja sing asi hanaguna mahoksa gumna maning makha tongna laijaba phangrami damakta masi athuba matamda Manipur lengak na masi thau packet piu hai base ning olokta le represent men Manipur na masi masida koi press meet tori bisi Nambul Turel Kongnungda lam khopsil lamba sing lokthok diba si misang mikhai nai dana lokthok pina ba hoba marak kasam laikai mera pai bi association na pukning sing sili association asigi office ta pangthok pa pawgi mifam amada lob asigi vice president kaisam inaw bina laikai gi mangi set sidok pa yaw khre aduga atai laikai gi na sidok triba karigino maira sang thude kani hari basi su tawbiganu haiki temba taragadi loina misang mikhai nai dana loina tengbiu misang mikhai nai na thabak tawbiganu haiduna Government की मफम दा वकचरी अमना अखोई की मफम सिगा थंगना लाइबा मंगी सेट खरदी नोंग चुरगा थुपनबा सेट खरदी थमी अदुगा अखोई दी लोइना सिदोपी है मसी एमदा थमगा मसी एमदा सिदोपसे मसी तवगादी अखोई अकन खोंजंग अखोई सी करी मंगी ना खोइना सिदो करी मंगी थंबी नो आबसे अखोई हाइनेबा अदु अखोई तवम थोप तवकनेबा खोइसु Imphal West Commando na Kangla Tongbi Bazar da achat awok sing sector pada drug lalon ba miyoy ama kani kilo mariga kona na fare PRO Police Department ki cherol amana fagat laba miyoy asigi maming W abomai jahi kontra homdoi apokpa bungsung Tamenglongi khengdong khullagi haujing na kangpok pigi namdai long delai bani Sekmai Police Station na kaya sama lakhot pagaloy na tigat pagi thabak haukre Manipur State Legal Services Authority की मिजंग मखादा Cradle for Disabled Union यारिपोक तुलहेल अमसुंग District Legal Services Authority इम्फाल सिंधुना यारिपोक तुलहेल दा Legal Aid Clinic अमा हांगदोक्रे थोरमदु दा District and Session Judge जी गायफुल शिल्पी प्रधान खुलाकपम अब्दुल सु सरुक याखी सरकार ना हंदक इम्फाल सिटी मनुंगदा पैसेंजर गाड़ी चंगबा यारोय हाइना फोंदोखिबा वाफमबो यानिंगदबा फोंदोक्तुना लागलिबा तांगतरा हुमदोगी अहिंग नोंयाइदगी तांगतरा मंगागी अहिंग नोंयाइ फावबा पुंगनि फुनिपालगी ओइबा ऑटो विंगर अमदी टाटा मैजिक सेंदबगी वारेप ऑल मणिपुर अंडर 5 टन पैसेंजर सर्विस की जॉइंट एडमिनिस्ट्रेटिव काउंसिल न लौरे हाइरे कुंभी केंद्र के MLA S बीरना महाकी लोकल एरिया डेवलपमेंट फंडगी वांगु नौदा खोंग मरिल हारगा सुखंगनाबा खोंग असि सेंगदोकपगी थबक लोइसिनख्राबा मफम सिंग चतुने यंगसिनख्रे MLA S बीरना खोंग असि सेंगदोकपना लमदम असिगी लौ परि कया नोंजु था मतमदा इसिंग थुमजिनबगी अवाप मायोकनरिबा अदु कोखनबा ngamgani हाइखि
Malemgi oina hayeng pangthokadoriba International Nurses Day numit asida Trained Nurses School Teachers Association of Manipur na Manipur miyamda yaipa paujel pirakli loinana nurse ki sinphamda thabak tawriba singna kathokpa amadi minung siga loinana anaba singbu loinasi hainasu association asigi General Secretary na thadokpa jerol sina phongdorakli. Air Asia na Imphal Delhi direct flight laikraba matung Imphal Kolkata direct flight ngasi su Hawk Tokre ngasi Imphal Airport pangthokiba chamba tharam amada Chief Secretary Dr. Suresh Babu Airport Director SK Panigraha CISF ki Deputy Commandant Kekhongba Wangkhem amasung Air Asia India Imphal Station Manager Mutum Minachandra Susar Yake ihan hanba flight asi Captain Leopold Arambam na operate tawbaga loinana flight manungi announcement su Manipuri da lauki haide M2 amadi MGO gi JAC na 7 pay commission na halu haina sangsilakli ba kongjang sagatuna ngasi porompata laiba SDO office complex ta SDO SDC sub register amadi social welfare staff singna wakat mi famza thakre sangsilliba kongjang asina maramoiduna planning department PWD amadi assembly secretariat ta staff sing thabak amata suna khidre haidi Southern Hills ADC Teachers Association Sinduna Association sigi thabak tagi potharaba oza ahumda farewell pibaga loinana laikhidraba oza nipanda awaba phongdokpagi thoram ADC gi conference hall pangthokre thoram aduda chief executive officer Tibani Har additional CEO TS Linkhanai Lajev inspector CS Kipgensu saruk yaki RIMS ki College of Nursing na Department of Immunohematology and Blood Transfusion RIMS ka kusam naduna State Blood Cell gi makada voluntary blood donation gi awareness program ama College of Nursing da pangthokre thoramadu da blood transfusion gi head professor A Barinda Sharma College of Nursing gi principal professor A Jamuna Su saruk yaki Light Savers Manipur amadi St John Foundation Moirang Kamputin Sit Road Youth Sports and Cultural Association Peaceful Club Kuraining Thaubong SDFC Bank MG Avenue State Blood Cell ga puna kosan naduna yangkai mari suba voluntary blood donation camp pangthokre camp aduda puna myo yangkai na EPK Nambol apunba maira paibilup amadi nambol kaithel da potpham phambi nupi singna ngasi nambol kaithel gi akoi bada drive chathabada yu liter yangkai hana phagatuna miyam mamangda manghan kre Mitai National Front Kanglai Paki Lemeral Kanglup Kilu Singbi Oirambatan Tana Sanamahi Temple Gate Lemeral Sisakpi Aram Asang Bam Ningol Mangsata Bam Ongbi Besau Bilaima Kurai Sobam Lekai Ariba Second Leba Yumdangarang Laikidre Masagi Sahi Marpudra Manga Sukre Mahakna Laikidabada Mitai National Front Kanglai Pakna Awa Pongdokre Hauzik Sanabagi Pau Omong Pizari Kaksing Badminton Indoor Stadium da January taramari ki satharakiba residential badminton camp ngasi loisin kre loisin bagi tharamda Manipur Pollution Control Board ki chairman L Radha Kishore Kaksing Kendra MLA Y Sursandra SP Kaksing Victoria Yangkhom Kaksing Badminton Association ki president Piran Kumar Susaru Yaki camp ki coach Indonesia tege Solis Dam to da Kudol Tamki camp si sanaroi singi ahlaman singna MBA ki makhata pangtokpani masigi damak mateng pangbirakiba deputy chief minister Waijoy Kumar Pollution Control Board ki chairman L Radha Kishore yauna atai mateng pangbirakiba singbu thagat phongdok nakhi Hauzik Lebanon da chathariba Asian Judo Championship Cadet Junior ki da Bharat ki mahot sinduna sanari bi Manipur ki cadet TS Tababi Devina KG Nifumari da gold medal lobangam kre makhatana su medal kaya lorokhigani haibagi thajaba thamnari Hauzik makhataba sanabagi pausing boyaining thaujamdagi amok phangbigani State Mapaldagi Nupi Masa Taratrug Amadi Nupamasa Kuntramathoi Punna Tennis Sanaroi Nipur Tarit na Sarug Yaduna Lampen Part Officer Club ki Tennis Complex ta Thasi ki Tang Taritagi All India Tennis Association gi Miang Makhada Manipur Tennis Association na Sinduna Satarakiba Sahi Tratrug Makhagi Aita Mata Super Series Boys and Girls Tennis Championship ngasi loisin kre
ngasi sanakhiba nupamasagi singles ki aroiba match ta Maharashtra gi Tezabwala Aman Udinna Uttar Pradesh ki Jalota Risibu set ani sino taruk ahum amadi taruk amada maithibu piduna boys singles ki title lokre nupi masagi singles ki aroiba match ki sanakhibada Assam gi Sakma Isikana West Bengal gi Ahmad Simanbu set ani sino taruk ahum amadi tare taruk ta maithibu piduna girls singles ki title lokhi Amaromda championship asegi nupamasagi doubles ki sanakhiba aroiba match tana Gujarat ki Patel Dhanus amadi Uttar Pradesh ki Jalota Rishi ki jurana Delhi ki Mahata Tanis amadi Mol Sobarat ki jurabu set ani sino taruk ama amadi tare taruk ta maithibu piduna champion oikhre nupi masagi doubles ki sanakhiba aroiba match tana Assam ki Sakma Isika amadi West Bengal ki Ghosh Satabisa gi jurana West Bengal gi Ahmad Serin amadi Ahmad Simarin gi jurabu set ani sino taruk ani amadi taruk ani da maithibu piduna title laukhibani Manipur Table Tennis Association gi miyang makhada Manipur Veteran Table Tennis Association sinduna ngasi dagi Dem College campus ta leba indoor stadium da nupi sanaroi taratret yauna punna table tennis sanaroi nifuna saruk yaduna ngasi dagi tara suba mutum tomba madi mutum Shankar Memorial Table Tennis Championship haukre ngasi ahobu numit ki sanakhiba sahi yangkai mathaki singles ta S Chandra Sharma na A Bandhan Sharma bu Radha Krishnan na N Kumar bu M Noren na T Manihar bu C S Lokendro na O Bojendro bu N Kumar na A Bamdev Sharma bu T Manihar na T Sanajau bu Radha Krishnan na Homeshwar bu amadi M Noren na O Bojendro bu maithibu pikhi Sahi nipu mataki singles ki sanakhiba match tana Y Subhash Chandra na RK Rajesh bu N Rajesh na Ais Nirendra bu M Subhakant na Ais Nirendra bu T Ais Dhamendra na N Biren bu RK Rajesh na Ais Nirendra bu T Ais Dhamendra na RK Brojen bu N Rajesh na RK Rajesh bu Y Subhash Chandra na N Rajesh bu amadi RK Brojen na M Iboton bu maithibu pikre